Raj amasung Begari gi pau phangmada Srijutna soidanaba sinki Jagoi sarugadaba kambuda lupa nifu piduna Quintan na pambagi matungina ahing aduda sanarunaba nongthonba phuloda sinhanki ahing adu sahebki mamangda sanaroi nongangadaba pung nipanda hale haina kumbabada irami wafamasi Angresna iramba lairik singa khara kene maduna maningda lakjage Quintan na hankibada changadaba Begari sinbaloire jagoi yengning halle aduna mahakna Manipurda lakpagi panduk loirabagumbani haina lawba yare darbar su mahakna tausi hairaktrabanina tawdre mahakna satkhraga kari amuk tawrakhigadage haiba khangadabada mangaire Manipurda mahakna tawningba hainingba hainaba pumnamak loire aduna hallage haibada kanana susingna ningai leitre mathangi karigumba aronba lawnamba poram leirigedage haiba ayambana khallufam leitre adugo kupna wakhal khanthaba Quintan gi maramda munna yengba miyoi kharadade mahakki sifai samri gi khongthang kari oirakpa yabage khandaba ngamkide kari su sijinaroidabada sifai samri puraktuna migi mamit chawnaba makoida sading henaba honafam thokte adubo phongdoktaba lon gi artha phongna haluba yadabanina aronba artha lon hannaba honaba natana kari su tawningai leramde Quintan gi khongpham masida chingnaba yaba kongai ama leirabasu Sifai Samrina Laibak kama sai khaiduna mahakna ningbata tawba ngamgani kanana su thajaba ngamba wa natte adubu section bagi mangjaba kari su leite aron ba khungchattade Sifai Samrina tawba ngamba yamna le Quintan na ningthaugi wakhanbo amaromda singthoklaga angam mathau singbu chingnaba kokhallaga mahaki akaknaba mathawni haina pirakpa pangthoktaba yadabani hairakpa thauda mahakna Manipurda thunglabaga irailaina pangthokke ningba pangthokpadi ngamkhidraba chatlagani haibagi thausinna thajahallaga ahingda misik mirau khol tadraba leipak miyamna mikap thoktringaida Tikendrajit po pharaga huigang thangduna chingduna pukhige thaurangkhe Quintan gi sajat aronba huralana gi mawong aktane ahingi isik hulaklaba nongalamdai gi matamda lawnamtada hainaraba Quintan na mahakna purakpa sifai sing konungda lona thajille Jobras ki tampakyum Sri Vrindavan Chandra gi maikai rom tamsillaktuna nongmai kapsille masana tabane makhoi gi pandamde Tikendrajit phabane Tikendrajit nasa changjaraklo nangbu phaba ai lakpane natrabadi namduna pharagani haiduna ipong pongna anganbada changbagi mathawna Quintan da leiramde aron balawnam tada hainabani pana aron balawnam gi thabak torakpa tabane Tikendrajit po tampak yomda soidana thengnagani amasung laina phaba yaragani haibasi Quintan gi thajabani maramdi nabu narabasu nabu nadrabasu nai haiduna leiriba mafam adu thadoktuna mahak chatloi adugi mathakta Quintan na mahak chatlagani haina chatnabagi thaurang tawkhrabanina section bagi saruksu khara watlamlagani aduna phabada laina thoklagani satkhragadaba mibu kiduna lotpham thokte soidana khangani konungda hana ningthaugi mafam taana sangsalluraga akaibana hengani khanduna tampak yumda tamsinbani konung manung ningthau kongidi masana amasung mahusana section ba mafamne Quintan lakpa laktabagi wanate yeknaba masak uba udabagi wanate aduna konungda Tikendrajit thiba chatlurabadi wajau oikhiduna angamba yengnabagi wafam oikhragani amasung Tikendrajit po section naba takpagum thokhragani khanduna
सोइदना लेरमगदब मफम खनबा लाइना पांथोकपा यागनी निंगबा मफम ताना हुरान लानादा संगसेलकपने हंदकी खोंथांग असिसु क्विंटन गी वखल आसाने हेनमले तंपाक युमदगी कोइरेंग जोबरास कना लैजद्रब मिओय अमगुम इराय लाइना चिंगदुना पुगे निंगबना हेनमनबने लेबाकी जोबरास अमबु जोबरास तुसु करंब जोबरास महाकी मखुत्ता मतम अदुगी मणिपुर लेबगुम तौरिबा मतम दुसु करंब मतम अंग्रेज का कन्न मुक्नरिबा फिवम असिदा ngakpi senbinaba kana yaudana nahakna phaningba phara rola o haina leramgadaba jubrasla punamakasi inat natraga maitai pangalda maitai gi thaunada usittaba utpani haigadra adu warawadi nungthil pobopta anganbada ifong phongna changlaktabadi karamba wakaldagino Quinton gi maruoiba wakal Tikendra Jitpu amuktang khut chanba ngamlawadi Manipurda pambom thangalaknaba mi leiraroi lepkhibani amoromda tampak yumga ningthaugi konunga mail ama ani manga tara lapnaba natte lawba tanaba mafamda leibani thaudok adugi makhol taraga natraga samin phanglaga kaiduna chenkhigadaба natte lebak ama panbabu lanmi manga tara dang thamlaga lebak lingbra ningthau pali haiduna nungaina pangpan panbagum khanba Quinton gi wakhalla magi maraibak thibana mana thengnage ningba koireng mana leihaningba mafamda leiramdre lebak amabu puri bani pana tungmang oiba yaba yadaba ikhan khandana adugumba matang matam aduda mayamung maharaj puthadokuna masagi wakhal masagi leibak ki mawong ikhan khandana nungaina leithokpham thokte Quinton gi mawong magi thaudau uraga thabak paidringeida thabak loithokpa migi wakhan male magi wakhal mana tawba thabakpu soiba haunade khanmani pa male aduga Manipur bo mi lising ama ani taba khun amagum khanba male Quinton gi thaurang san leidringeida hodong hatpa taduna mahakki wakhal gi asonba du mayek lana takhi Angrezna tampak yum koisinduna nongmai kapselakpada nupi angang mi paiduna koisen sele hirang langle khanghodana thokpa thodok koibana ayamana gyan mangle asigumba phibam asida mathauna phaba pukran bata konna chongthoktuna lusinglakliba Angrez ka khutheng nana yanaduna siminare asokpa asiba suyamna yaure nongmai makhol tabada konung pumba sem sabada maitai na thubadi yaknaba makkisu thagatna phamni aduga lan gidamaktadi matam pumbada sem saduna lei haiba yaba makni matam madu phawba lan karamba matamda lakadage singthaba singkakpa yaba Manipur oidre sifai oiduna kulai senaduna leiraba kambudi lairadana leikai lanmi pana lanmi phawba matam pumnamakta sem saduna leinaba matamni nongmai mangara kapa makhon hektabada masa masagi chengjel puduna chenkhatnaramba matamni asumna kudak adumaktada sem sakraba maitai lanmiga Angrez lanmiga mayoknarakle nongalaba matung numitna haigalaklaba matam adwaidani yamna kanna landa lan oina kapnarakle khut thongnakhrabanina Angrez so pak handokpa yadre maitai so awoiba ama khangnaba takselakle Angrez sifai konunglomda changba ngamdraduna makhoi sifai kambu amadi minu thong lanthokuna makhoina ngamgadaba khulakta changsinkhre minu thong wangmada leiba pangan sardar gi mayum changduna nupi ahumga sardar ga loinana hatkre madudagi maitai khulak mathang changkiduna usam leikai yambem leikai amasung saikom leikai ahumak mai tharakle yum chakpa kange thorakpa mi buna nongmaina kaptuna hale asigumba masat naidaba lamchat asina tingenda tainaba ngamdaduna nasikhongda tainaba horakle Quinton amasung Quinton na purakpa kangbu asidi nupi angang masak khangdaba asonana yengdaba haunadaba khangdaba mi ngakta khallaga khut semduna purakpa oiramle
ꯂꯥꯟꯃꯤꯒ ꯀꯥꯞꯅꯔꯤꯕꯣꯏ ꯅꯤꯡꯐꯝ ꯊꯣꯛꯄꯅꯤ ꯃꯈꯣꯏꯅ ꯅꯥꯁꯣꯟꯗ ꯆꯠꯊꯔꯤꯕ ꯂꯩꯕꯥꯛꯀꯤ ꯍꯟꯗꯨꯅ ꯂꯩꯄꯥꯛ ꯀꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯃꯩꯇꯩ ꯂꯥꯟꯃꯤꯒꯤ ꯅꯥꯀꯟꯅꯗꯤ ꯈꯟꯊꯔꯨꯗꯦ ꯑꯪꯒ꯭ꯔꯦꯖꯇꯤ ꯃꯍꯨ ꯄꯥꯟꯕ ꯂꯦꯟꯒꯨꯝ ꯌꯦꯛꯅꯕ ꯌꯦꯛꯅꯗꯕ ꯅꯥꯏꯗꯅ ꯄꯪꯆꯤꯛꯇ ꯆꯤꯛꯄ ꯀꯥꯡꯕꯨꯅꯤ ꯃꯍꯥꯔꯥꯖ ꯀꯨꯂꯆꯟꯗ꯭ꯔꯅ ꯃꯩꯈꯨ ꯀꯥꯔꯛꯄ ꯑꯃꯁꯨꯡ ꯆꯤꯡꯅꯥꯡ ꯈꯣꯡꯅꯥꯡꯂꯣꯝꯗ ꯃꯤ ꯀꯥꯏꯗꯨꯅ ꯆꯦꯟꯅꯕ ꯎꯕꯗ ꯌꯨꯝꯁꯨ ꯊꯥꯔ ꯃꯥꯜꯂꯦ ꯃꯩꯈꯨ ꯀꯥꯔꯦ ꯅꯨꯄꯤ ꯅꯍꯥ ꯃꯌꯥꯝ ꯀꯥꯏꯅꯔꯦ ꯍꯥꯏꯗꯨꯅ ꯖꯃꯟꯗꯥꯔ ꯁꯨꯕꯦꯗꯥꯔꯅ ꯆꯤꯡꯕ ꯁꯤꯐꯥꯏ ꯊꯥꯗꯨꯅ ꯌꯦꯡꯍꯜꯂꯨꯏ ꯁꯤꯐꯥꯏꯒꯤ ꯃꯀꯣꯛ ꯑꯣꯏꯅ ꯂꯨꯆꯤꯡꯕ ꯃꯔꯤ ꯆꯠꯈꯤꯕꯒꯤ ꯃꯅꯨꯡꯗ ꯈꯨꯝꯕꯣꯡ ꯁꯨꯕꯦꯗꯥꯔ ꯂꯩꯁꯥꯡ ꯖꯃꯟꯗꯥꯔ ꯑꯃꯁꯨꯡ ꯑꯊꯣꯛꯄꯝ ꯗꯦꯋꯥꯟꯗꯤ ꯂꯥꯟꯗ ꯇꯨꯈꯤ ꯆꯣꯡꯊꯥꯃꯤꯌꯥꯗꯤ ꯑꯁꯣꯀꯄꯟ ꯌꯥꯎꯈꯤꯗꯦ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗꯗꯤ ꯃꯩꯇꯩꯒꯤ ꯁꯥꯐꯨ ꯀꯟꯁꯤꯜꯂꯛꯂꯦ ꯅꯣꯡꯆꯨꯞ ꯊꯣꯡꯗ ꯃꯖꯥꯏꯕꯨꯡꯉꯣ ꯋꯥꯡꯈꯩꯔꯥꯛꯄꯅ ꯂꯨꯆꯤꯡꯗꯨꯅ ꯑꯪꯒ꯭ꯔꯦꯖ ꯇꯥꯟꯈꯥꯏꯕ ꯍꯧꯔꯛꯂꯦ ꯃꯖꯥꯏꯕꯨꯡꯉꯣꯅ ꯇꯥꯟꯈꯥꯏꯗꯨꯅ ꯂꯛꯁꯃꯤ ꯊꯣꯡꯒꯤ ꯑꯋꯥꯡꯗ ꯅꯤꯇ꯭ꯌꯥꯏꯅꯟꯗꯒꯤ ꯃꯄꯥꯗ ꯏꯪꯒ꯭ꯔꯦꯖ ꯂꯥꯟꯃꯤ ꯊꯨꯒꯥꯏꯔꯦ ꯃꯩꯇꯩꯅ ꯇꯛꯁꯤꯜꯂꯛꯄ ꯑꯁꯨꯝ ꯀꯟꯁꯤꯜꯂꯛꯄꯅ ꯑꯃꯁꯨꯡ ꯃꯩꯇꯩꯒꯤ ꯁꯥꯐꯨꯅ ꯍꯦꯟꯖꯜꯂꯛꯄꯅ ꯑꯪꯒ꯭ꯔꯦꯖ ꯈꯥꯡꯕ ꯌꯥꯔꯛꯇ꯭ꯔꯗꯨꯅ ꯀꯣꯟꯊꯧꯖꯝ ꯏꯝꯐꯝꯒꯤ ꯕꯪꯒ꯭ꯂꯥꯗ ꯅꯨꯃꯤꯠ ꯆꯥꯏꯊꯔꯛꯄ ꯃꯇꯝꯗ ꯆꯦꯟꯁꯤꯟꯈꯤ ꯃꯁꯤꯅ ꯂꯥꯟꯗꯤ ꯂꯣꯏꯗ꯭ꯔꯤ ꯊꯥꯡꯒꯄꯥꯠꯀꯤ ꯄꯜꯂꯤꯗꯒꯤ ꯃꯩꯇꯩꯅ ꯍꯞꯇꯥ ꯕꯪꯒ꯭ꯂꯥꯔꯣꯝꯗ ꯀꯥꯞꯁꯤꯟꯕ ꯍꯧꯔꯛꯂꯦ ꯑꯪꯒ꯭ꯔꯦꯖꯁꯨ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯀꯟꯅ ꯂꯥꯛꯅꯈꯤ ꯍꯧꯖꯤꯛ ꯑꯪꯒ꯭ꯔꯦꯖꯀꯤ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯐꯥꯕꯒꯤ ꯑꯁꯥ ꯅꯠꯇ꯭ꯔꯦ ꯃꯊ꯭ꯋꯥꯏ ꯀꯟꯖꯅꯕꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯀ꯭ꯋꯤꯟꯇꯟꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯇꯥꯡ ꯌꯧꯔꯛꯂꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯩꯅꯔꯛꯂꯤꯕ ꯑꯁꯤ ꯆꯩꯊꯥꯔꯣꯜ ꯀꯨꯝꯕꯥꯕꯗ ꯐꯪꯕ ꯊꯧꯗꯣꯛꯅ ꯃꯔꯨꯑꯣꯏꯕ ꯃꯆꯥꯛ ꯑꯣꯏꯗꯨꯅ ꯅꯩꯅꯕꯅꯤ ꯑꯪꯒ꯭ꯔꯦꯖꯅ ꯏꯕ ꯂꯥꯏꯔꯤꯛꯇ ꯌꯥꯎꯕꯒ ꯃꯇꯝ ꯑꯃꯁꯨꯡ ꯊꯧꯗꯣꯛ ꯈꯔ ꯈꯦꯟꯅꯩ ꯑꯗꯨꯕꯨ ꯃꯄꯨꯡꯗꯗꯤ ꯏꯈꯦꯟ ꯈꯦꯟꯅꯗꯦ ꯍꯥꯏꯕ ꯌꯥꯏ ꯃꯤꯁꯦꯁ ꯒ꯭ꯔꯤꯝꯋꯨꯗꯅ ꯃꯍꯥꯛꯀꯤ 3 years in Manipur ꯍꯥꯏꯕ ꯂꯥꯏꯔꯤꯛꯇ ꯊꯧꯗꯣꯛ ꯑꯁꯤ ꯅꯤꯡꯊꯤꯅ ꯑꯃꯁꯨꯡ ꯁꯨꯒꯥꯏꯅ ꯏꯔꯤ ꯃꯍꯥꯛ ꯃꯅꯤꯄꯨꯔꯗ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯠ ꯑꯣꯏꯔꯝꯕ ꯃꯤꯁꯇꯔ ꯁꯦꯟ ꯀ꯭ꯂꯦꯔ ꯒ꯭ꯔꯤꯝꯋꯨꯗꯀꯤ ꯅꯨꯄꯤꯅꯤ ꯃꯍꯥꯛ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒ ꯃꯅꯤꯄꯨꯔꯗ ꯂꯩ ꯊꯧꯗꯣꯛ ꯑꯃꯁꯨꯡ ꯃꯔꯝ ꯄꯨꯝꯅꯃꯛ ꯅꯤꯡꯊꯤꯅ ꯈꯪꯍꯧꯕ ꯅꯨꯄꯤꯅꯤ ꯔꯦꯖꯤꯗꯦꯟꯁꯤꯒ ꯀꯣꯅꯨꯡꯒ ꯀꯥꯞꯅꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯂꯥꯟ ꯌꯥꯎꯔꯕꯒꯨꯝꯕꯅꯤ ꯂꯥꯟꯗ ꯁꯣꯛꯄꯁꯤꯡ ꯂꯥꯏꯀꯟꯅꯕꯗ ꯃꯍꯥꯛꯁꯨ ꯀꯟꯅ ꯌꯥꯎꯔꯦ ꯃꯃꯤꯠꯅ ꯎꯕꯅ ꯎꯔꯦ ꯎꯗꯕ ꯑꯔꯣꯜ ꯑꯊꯨꯞ ꯀꯌꯥ ꯑꯃꯁꯨ ꯃꯄꯨꯔꯣꯏꯕꯗꯒꯤ ꯌꯥꯝꯅ ꯈꯪꯈꯤ ꯃꯍꯥꯛꯀꯤ ꯋꯥ ꯅꯤꯡꯊꯤꯅ ꯁꯨꯒꯥꯏꯅ ꯇꯥꯔꯒ ꯑꯆꯨꯝꯕ ꯑꯔꯥꯟꯕ ꯃꯥꯏꯀꯩ ꯑꯅꯤꯃꯛ ꯂꯦꯞꯄ ꯅꯨꯡꯉꯥꯏꯒꯅꯤ ꯅꯤꯡꯉꯤ ꯃꯍꯥꯛꯅ ꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯀꯥꯁꯅꯥꯒ ꯀꯣꯏꯔꯦꯡꯒ ꯌꯦꯡꯊꯤꯅꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯀꯥꯁꯅꯥꯒ ꯅꯧꯔꯤꯕ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯖꯤꯂꯥꯉꯝꯕꯒꯁꯨ ꯌꯦꯡꯊꯤꯅꯈꯤ ꯁꯨꯔꯆꯟꯗ꯭ꯔꯅ ꯃꯅꯥꯎ ꯄꯣꯛꯃꯤꯟꯅꯕ ꯄꯀꯥꯁꯅꯥꯒꯤ ꯍꯛꯀꯜ ꯍꯦꯛ ꯆꯪꯕ ꯑꯃꯁꯨꯡ ꯄꯣꯛꯃꯤꯟꯅꯗꯕꯒꯤ ꯋꯥꯐꯝꯅ ꯃꯅꯨꯡ ꯃꯄꯥꯟ ꯅꯥꯏꯔꯛꯇꯕ ꯃꯔꯝꯁꯤꯡ ꯑꯁꯤꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯔꯨꯅꯤ ꯍꯥꯏꯅ ꯃꯤꯁꯦꯁ ꯒ꯭ꯔꯤꯝꯋꯨꯗꯅ ꯏꯔꯝꯃꯤ ꯀꯣꯏꯔꯦꯡ ꯁꯦꯅꯥꯄꯇꯤꯅ ꯂꯩꯕꯥꯛꯇ ꯏꯪꯒ꯭ꯔꯦꯖꯇ ꯂꯩꯕꯥꯛꯀꯤ ꯃꯔꯨꯑꯣꯏꯕ ꯃꯤꯅꯤ ꯍꯥꯏꯅ ꯎꯏ ꯁꯥꯖꯠꯇ ꯁꯑꯣꯡꯗ ꯃꯄꯥꯡꯒꯜꯗ ꯁꯒꯣꯜꯗ ꯈꯨꯖꯨꯗ ꯈꯨꯠꯂꯥꯏꯗ ꯂꯨꯕꯗ ꯁꯤꯡꯕꯗ ꯃꯍꯥꯛꯅ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯝꯕꯗꯒꯤ ꯏꯍꯦꯟ ꯍꯦꯜꯂꯤ ꯑꯁꯤꯒꯨꯝꯕ ꯅꯤꯡꯊꯧꯒꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯑꯁꯤꯗ ꯄꯦꯟꯗꯕꯅ ꯍꯦꯟꯃꯜꯂꯛꯇꯨꯅ ꯀꯣꯏꯔꯦꯡꯅꯦ ꯑꯉꯧ ꯁꯅꯥꯅꯦ ꯖꯤꯂꯥꯉꯝꯕꯅꯦ ꯃꯈꯣꯏ ꯑꯍꯨꯝꯅ ꯀꯣꯅꯨꯡ ꯆꯩꯈꯥꯏꯔꯛꯄꯗ ꯁꯨꯔꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖ ꯀꯣꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯔꯦꯖꯤꯗꯦꯟꯁꯤꯗ ꯆꯦꯜꯂꯛꯄꯅꯤ ꯊꯥꯡꯒꯩ ꯁꯦꯡꯕ ꯈꯨꯠꯃꯥꯕꯗꯤ ꯑꯉꯧ ꯁꯅꯥꯒ ꯖꯤꯂꯥꯉꯝꯕꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯁꯦꯡꯅ ꯏꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯅꯤꯡꯊꯧꯒꯤ ꯁꯪꯒꯥꯏ ꯃꯅꯥꯛꯀꯤ ꯆꯦꯛꯄꯜ ꯀꯥꯗꯨꯅ ꯆꯪꯈ꯭ꯔꯒ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯨꯕꯗ ꯁꯨꯔꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖ ꯊꯤꯡꯅꯕ ꯑꯃꯠꯇ ꯍꯣꯠꯅꯔꯨꯗꯦ ꯔꯦꯖꯤꯗꯦꯟꯁꯤ ꯔꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯊꯨꯡꯂꯦ ꯀꯣꯍꯤꯃꯥꯗꯒꯤ ꯕ꯭ꯔꯍ꯭ꯃꯥꯗꯒꯤ ꯁꯤꯐꯥꯏ ꯀꯧꯊꯣꯛꯂꯒ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯤꯗꯨꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯍꯟꯖꯤꯟꯍꯟꯒꯦ ꯍꯥꯏꯅ ꯁꯨꯔꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖꯇ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯠꯅ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯔꯕ ꯐꯥꯎꯕꯗ ꯀꯣꯏꯔꯦꯡꯕꯨ ꯀꯤꯕꯅ ꯍꯛꯃꯟꯗꯨꯅ ꯇ꯭ꯔꯤꯊ ꯆꯠꯈ꯭ꯔꯒꯦ ꯅꯤꯡꯊꯧ ꯈꯨꯕꯝ ꯃꯁꯥꯅ ꯌꯥꯅ ꯊꯥꯗꯣꯛꯂꯦ ꯍꯥꯏꯅ ꯃꯅꯥꯎꯁꯤꯡꯗ ꯂꯥꯏꯔꯤꯛ ꯄꯥꯎ ꯏꯈꯤ ꯔꯦꯖꯤꯗꯦꯟꯁꯤꯗ ꯄꯨꯡ 33 ꯂꯩꯔꯝꯂꯒ
अंग्रेज सिपाहीना महाकपु कसार ताना थिनबीखी। मिसेस ग्रेमुटना महाराज सूरचंद्रबु मथौना लैतबा पांगदब नुपानी हाइने लौई। कोइरेंगबु कीबना अफबा कनबा मागी ओइजबा पुंबा अमत्ता तौ हाइबा याखिदे। पांगदबा मक्तना मरम ओइदुना मागी मांगखिबा पुम्नमक हंजिनगदबा लंगथेक्तुना चेनखी। महाराज असे लेबाकना यादबा निंगथौदि नत्ते, अदुगा महाकना यामना लूना चाना तौजबा मनाव पकासनादि लेबाकना यामना ताथीरमी। मिसेस ग्रेमुटना इरांगी मतांग असिदा कुलचंद्र जुबराज इम्फालदगी माइल 13 लापना लई हाइना इरमी। कुंबाबददी नंबोलनी हाय खरतनी खेनरिबा। कुंबाबना हाइबा सिना सुमगनी निंगी मसिमदी मैतैने हेना खंगफम थोई। कुलचंद्रगी मतौ असे अफबा नाकंद ओनसिनबा यानबा होनबनी हाइना महाकना इरमी। मसिसु ओइबा याबा फिबमने। मतम खरगी ममांगदा मपुरोइबगा कोहिमा चटपा मतमदा क्विंटनबु मचानुपीगा लोइनना मणिपुरदा कोइथोरकनबा हाइजबा महाकना था खर सांगना ngamoidabagi वा हाइरकपा। क्विंटनना यामना थुना मार्च की तारीख 18 ख्रिस्ताब्द 1974 दा मणिपुरदा थुंगलगनी लंबी थोंग युम कई सेमु मरोल कोना खंगहलकनी हाइबा टेलीग्राम अमा फंगबदा मखोइसु करी मरमगी ओरमगदगे हाइना मोवन खनखी। सूरचंद्रगी वागी लाकपा ओरमगद्रा हाइना खनै। मरगसिदा निंगथौ खुवम थादोक्तुना खांबा यादना चटखिबा निंगथौ असिना भारत सरकार दा महाकपो महाकी मांगख्रब सिंहासनदा अमुक हंजन हनबियो हाइदुना हाइजबा मतमदा मंगोंदा हंदक थोखिबा थौदोकदो ग्रेमुटना मतेंग पांगदुना टिकेंद्रजितना तांथोकपा ngamlakpani हाइबा ओइदबा हाइजिनदुना पॉलिटिकल एजेंट पु होलोई हाइदुना मिसेस ग्रेमुटना महाकी लाइरिकता यामना थवाई नुंगाइतना इरी। नाकल अमरोमगी वाना मथंगी नुमित्ता ग्रेमुटना पावसी क्विंटनदा खंगहलबदा कोहिमादगी सिपाही कौथोक्तुना सूरचंद्रबु मफम हंजिल्लो हाइरकपदा इरांग अदुगी ओइरिबा फिबम अदुदा थंबना लेपाक मरा चेतपा हेनगनी हाइना क्विंटनबु थाजहनखी हाइरी। मओंग असोमददी ग्रेमुट मसाना सूरचंद्रगी मिचंग नत्ते खनबदा अकाइबा लेइत्रे। ग्रेमुटना तोंगलगा महाकपु तांथोकनबा सिनखिबने अमसुंग इरांग अदुमक ग्रेमुटना थोकहलमद्रबदी टिकेंद्रजितना अदुक लाइना सानखिबा ngamoi खनबदा अमसुंग कलकत्तादा हाइरुबदा हेनमनबा ओइगनी निंगदे। महाकपु निंगथौ खुबम हंजिन हनबगी वा यावखिदबसु पॉलिटिकल एजेंट की मथक्ता हुल्लुबा असिनसु ओइरमबा याय। क्विंटनसु महाकना हाइखिबा वाफम तौदबा यादबा ओइना मखा चथरक्त्रे। महाकी अपाम्बसु पॉलिटिकल एजेंट की अपाम्बा सिगा अदुम मानखी। मणिपुरगिना निंगथौ खुवम थादोक्तुना मसाना निंगथौ ओइजररोय हाइदुना चेनख्रबा निंगथौ अदुदा तोंगदुना ग्रेमुटना महाकपु अमुक हना मफम हंजिनबा तौरक्कद्रा हाइबसे मतम मदुगी वा ओइरमी। जुबराज अमसुंग थंगाल जेनरल हंदक क्विंटन लाकदौरिबा असिगी सामिन खर फंगबा यानबा महाकी मपुरोइबदा यामना तोइना हंगले। मरम असिगी असेंगबा करिसु खंगबा ngamद्रबसु अचा अथक खुजु खुलाई कोनुंगदा यामना पैसिनबा हौखी। असुम तौनरिबा मरक असिदा क्विंटन मणिपुरदा थुंगलरे। हेक थुंगलबगा दरबार नुमित अदुमक्तदा तौनबा अमसुंग निंगथौ मचिन मनाव अमत्ता सिथदना यावनबगी पाव कोनुंगदा खंगहनख्रे हाइना इरमी। दरबार अदुदा चथगदौरिबदि कुलचंद्रना निंगथौ ओइबा भारत सरकार ने यारे ताकपा अमसुंग दरबार हेक लोइबगा टिकेंद्रजित फाबा अनि असिनि। टिकेंद्रजित फाबगी मवोंग असि चीफ कमिश्नर ने लेप्तुना लाक्लबने मणिपुरदा खनबा नते। फाबगी हुकुमना भारत सरकार गिने फाबगी मफाना चीफ कमिश्नर गिने। ग्रेमुटपुना टिकेंद्रजितपु मसामकना फागदबनी हाइबा थौदा असि पीखी। मंगोंदा पीरिबा थौदा असि ग्रेमुटना ख्वाइदगी पामदबा थौदानि। मरमदि
Chahi ahum chupna chanaba marup oiduna leiminnarakhlaba Yubarajbu masamakna phaba mangonda onthokna lumlaba potlum ama oikhi. Phaba sigidamak darbar tawgadawriba sang adu changaknaba mamangi thong adu natana thong pumnamak solon silaga thong khuding adugi wangmada amasung residency gi maningda santri matik chana chana thamki. Darbar da yawgadawriba Angrez phamnaiba singdasu darbar da sathagadawriba mawong asi Quinton na amattadasu khanghande yaraktraba matamda ta taki khara hana khanghanbadi Gremutane. Maikai pumnamak menshinduna darbar tawdriba phawba Maharaj amasung manaw singda yawkhidanaba Quinton na yamna kanna honaki. Makhutmakna Tikendrajitpu phabagi thauda si phangbada mahakna nungaitaba tawningdaba wakhal ado Gremutna mahakki nupiga lona tanaki. Mai haibadi ngamdaduna karam tawraga atopa amabu phanbiyu haisige haibagi tanja thiduna leikhi. Wafam asi mahakna matang chaba matam yengduna Quinton da atopa phamnaiba amana phabada kayamuk yamna akaibu oigadage haina hodokhi. Quinton na isam samna Yubaraj ka mahakka chanabanina mana phabada Yubaraj na karishu khandaba yai haina khumki. Makha taningai leitaduna mahakna phaba taduna adumak leikhi. Kumbabada hairambagum mapanda Maharaj amasung manaw ibungo ahumbo kuina ngaihanbagi wasi Mrs. Gremutna su sengna irami. Aduga asumna mapanda kuina ngaihalamdrabadi thawdokasi mawong ama oiramgani haina su mahakna palami. Mapanda ngairingaigi marakasida ningthawga loinarakpa sifaisingi marakta manungda sangsinkhiduna ingkhon sambal yengubasingna tawrammiba silammiba mawong matawda ubada Yubaraj hangatluba matamda darbargidamak ngaiduna leiramba Tikendrajit amasung angau sanana hankibani haina su irami. Darbarna thinthakibadi Bharat Sarkar gi hukum maitai ronda handokpa loiba ngamdabadagini. Masida matam changmanbadagi thabak mathang kaikhi. Amasung Tikendrajit ka angau sanaga hankraba matungda darbargi sinba loiraduna darbargidamak Maharaj ka zilang ambaga lengselakpa ubada Yubaraj yawdrabadi darbar tawroi haiduna mahakpu kauba mi thare. Adudasu nare haiduna Yubaraj laktre. Mathangi numit tarik kulhumdoida darbar tawgani haina leple. Yaithoiba numit adudasu koireng amasung angau sana laktre. Makhoi yawdrabadi darbar tawba yaroi haiduna darbar tawdre. Mathangda Quinton na Gremutpu masamak chattuna Yubaraj ta sarkar gi hukum khanghallu haiduna thare. Khanghallu gadabadi sarkar na mahakpu phabada arembada bera tawgunu. Mahakpu matam khara Manipurdagi tanthokadabani. Mahakki lamchatna farabadi madusu kuiroi. Yubaraj Tikendrajit hakchang kanna ngamamdabadagi wasi ngangnaba yadaduna Gremut halakle haina Mrs. Gremutna irami. Gremutna Yubaraj kanna narame adubu mahakna ngaiduna leirabada dolaida haptuna puthorei haina tamle. Tikendrajit ki phibam ubada wa thoidokpa hairamdana halai. Matang asida wa mana Yubaraj sananamak kanna hogat kangkhatpa ngamdana hakchang ngamdaba oirigadra haibasi chingnaba yaba wafam amani. Chief Commissioner masamaksu thajaramgani ningde. Adubu mahakki thajaraba phamnaiba thaduna masamakna thengnarure. Mamitna urakpa mahakna khanglakpa pau tamlare. Aduna nare haibasi Quinton na lawba tare. Masa satuna yenguba ama natraga mahakki thajaba yaba mina haiba thajaba ani sigi manungda ama oigadabane. Hogat kangkhatpa ngamdaba mibu lona namduna phanaba akanba irang ama Quinton na tawrure. Lengba khotpa ngamdrabadi mibu phabamak phanglabasu Quinton na karamna pugadage masisu amammane. Naringaida phahaudrabadi phaba ngambagi asa leite aduna phabu pharabadi sige harabasu sijarasano
masi khanba ama natraga nai haiba thajadaba ama ani sigi manungda amadi oyeni Tikendrajit po irai laina phaba yaroi sina phaba natana hingna phabagi asa watle aduna Quinton na Manipur thadoktuna hayeng mak chatpagi mawong malhallaga launam tawduna phagadabagi hotnaba soidana oigeni Quinton na mana khangjaba launam pumba puthoktuna Tikendrajit phanabagi irang tawduna pairakta phagadabagi hotnarure anabadi mafam maduda leiramdre aduna handaki Jobaraj ki anaba si ngamba tanaduna Ingres na ningba pangthok haloi haiduna tawge tawba male Makoina hena singboi ningjaba Jobaraj na hena singdokre Mrs. Grimwood ki wagi matunginadi akaknaba mayoknabada Ingres na Tikendrajit ta machin na thokna karigomba amatta haikide hairu haiduna tharaklabasu phibamna haiba yadaduna tokhi Jobaraj phabage hingda aron balana si tampak yum tamlakpani anaba Jobaraj na mafam aduda leiramdabani Jobaraj ki sangaida makoina nongmei kapsinduna landaroba Mrs. Grimwood na nongyai matung pung ahum taba matamdani haina I kumbabada nonganba matung pung ama leiringaida sahebna sifai loina duna nongmei kaplare haina iri pung ahum taba matamda mangalarti tawi aduna pung ama leiraga nongale haibasina pung ahum haibasi chanai haina lawba yai Jobaraj ki sangai Ingres na ahanba landarakpada makoina makhut chankhi Ingres na tampak yumda changduna Jobaraj ki sangai adu pumchai chakhai khi amasung afangba pot khomjinduna lawki adugi mathakta Sri Vrindavan Chandra ki mandir thugaiduna ibungogi hakchangda tholiba sanalupa mani mukta maman yam laba pot pumnamak sifai thajinduna huki Ingres kumba jatina mi dharmada laida thausadaba usittaba phawgu utki mandirna makoigi langi lanban oiduna mathakta nongmai thamduna konung tamna kapsin pham oikhi matang asida pukranba takonga Ingres phamnaiba amaga siminna khibagi wa kumbabada thengnakhi Mrs. Grimwood ki matunginadi Ingres phamnaiba sigi maming Brackenberry koi phamna lanmi gi captain ni mahak kudak adumaktada siba natte thina soktuna numit chuppa taaduna leiraga lawsilluraba matungda residency da laikannaraga sibane asumna mathang lan soknarakpada maitaina taksillaktuna Ingres lepa yadre residency romda sensinkre numit yungba matung pung mari makhai taba matamdadi thangapa lomdagi achouba nongmai yauna residency da maitaina kapsillakle Ingres ki phibam phasillaktre Manipur thadoktuna kasaromda sienkrasi haina Ingres na lepnare asumna Ingres ki phibamna mafam khangdaba budhi thokpham leiraktaba matang yorakle karina phagadage khanabada palepham khanglaktaduna kasar ta khibagi wada lepnaraduna matam masida Kulachandra Maharaj ta Quinton na kari tauraga makhoi mathakta nongmai kapa lepkadage amasung Viceroy ga pau chanaba yagadage amasung telegraph ki mari semba yagadage haina sithi iduna masamakna soi tawduna konungda thakhi sithi iringai manunga simaktada Colonel Skin na hukum tawraduna lan lepagi Bengal khongkhi makoina kapa toklaba matungda konung lomdagi kaplamba sulepki matang asida ekoina khangba yaba wafam kharadi Maharaj amari manawi bungo singna lalabani haiduna Ingres loisallage haibagi mapukningda khanba ude makoina yairakpa pungi matungina jagoi sadaba yadabadagi saba oina ekoina oi Ingres loisallage haina ninglabadi kuigadaba matam natre adugo makoina kananingdabana makoina lan lepe haiba hek khangbaga lan adum lepki ngakthok yadabagi waraktaba yadabagi tawbani haiba udli Ingres na mabuk pharamabadi
मियोइबगी अमसुंग ममान ममानबगी वाखंदा लेरमलबदे हंदकी वाथोक असि मतंग असिदा लोइसिनबसु यारममनि अदुबो अचौबगी अचाउरमदा करंबा अफब वाखलना मका फोंग ngamgani चीफ कमिश्नर पीखिब चिठीगी पाउखुमदा महाराजना महाक उननिंगे हाइना मरोल हलक्ले मसिगी मतुंगदा कोनुंगदगी चिठी अमसु थुंगलरे मथंगी चिठी असिदा अंग्रेज पो मखोई खुसुगलाई पुमनमक थादोक्तुना पिरकलो हाइना खंगहल्ले अकोनबगी वाफम असे मखोई मसेल यामना मुन्ना खनरगा जोबरास्ता भाग तहन्नबा निंगथीना अमुक्तंग सेंगदोक्लखो हाइबगी मवोंगदा इरक्खे कुंबाबगा मिसेस क्रेमुटका खेनबा मना जगोई सानबगी मतांगदने कुंबाबदा अहिंग अदो साहेब सिंगी ममांगदा सानरुइये नोंगानगदबा पुंग निपान लेरिंगेदा हलए हाइना इरे मिसेस क्रेमुटनदी अहिंग यामना थेंगलबदा जगोई सानबा लाक्ले हाइबा पाउ पीरबदा थेंगमले मी पुमनमक तुमनख्रे हाइदुना हलनख्रे असुमना इ नाकलमना सानरुई हाय अमना सानहनखिद्रे हाय अदुनदी जगोई सानबा लाक्पा सिमदी अचुम्बो ओइबा तारे हलए हाइबा वहाई अमा सिजिनरंबा सिनदी मखोइना जगोइगिदमक चलुरगा हलकपा फाउबा खंगबा कोनुंगदे यावी ताई अदुगा सानरुइये हाइबा सिना सानरुरे हाइना पाउ पिरंबसु ताई नोंगानगदबा पुंग अमा लेरिंगैदा पुंग अहुम ताबा ओइरबदे जगोइगी कांगबुना हलकपा पुंग निपान ताबा मतम अदुवाइदा ओइगने अदुना पंगथेंग थेंगबा मतम नते जगोई सानरु हाइना थारे चलुरे सानरक्त्रबसु मखोइगी मराल नते मखोइदी चलुरे अदुना सानरुरे हाइना अदुम तमबा ओइरंबसु याय पुंग निपान मापनदा जगोई सानबा लोइदुना हलकपा ngनमले सानरमदबसु याय अंग्रेजती अहिंग अथेंगबा फाउबा जगोई येंगदुना लेनिंगदबा नुमित नते ngन्न पोथादुना तुम्बा नुमितने मरमदे अथेंगबदा लान चंगदौरिबने जगोई येंगनिंगदुना हाइबा नते चलगनी हाइदुना कोनुंगबु थाजहन्नबा होनबनी हाइबा मयेक सेंगना ताई मिसेस क्रेमुटकी वहाइदना अहिंग अथेंगबदा जगोई मिथित लाक्ले ताकपा रेजिडेंसीदा करंबा फिबम चथरीबगे खंगनबा थाजिलक्पा माली हाइना लवी वखल सिमसु खरा हेनमली निंगे जगोई सानजगे हाइरक्पा नते सानबीरो येंगजगे हाइरक्पने जगोई वा नतना अतोपा अनौबो वाफम अमदा लाक्पा ओइरबदि चिंगनबा याय निंगथौना याथंग पीख्रबने मखोइदि सोइदना लाक्तबा याद्रबने यामना मरु ओइरिबा सरुक्ति चलमदाइगी नुमिदांगदा जगोई येंगे हाइना हाइरक्पा अंग्रेज अंगंबगी पाउ अदुनी जगोई सानरुबा सानरुदबदी अराइबने खंगदबा मचाक्ति चलगदबा मालहनबा महाकी मिनम्बा मपाउ अदुनी सुरचंद्र महाराज की त्रेथना कलकत्तादा ओइबगुम चीफ कमिश्नर क्विंटन हनखिबगी मफमना मणिपुर की सना कोनुंग ओइरमले तंपाक मयुम सखाइदुना श्री वृंदावन चंद्रदा हौनदबा लमचत चतपा असोनना नुपी नहा हाटपा युम मई थाबना महाकना येंगजनिंगबा जगोई ओइरमले।